ꯃꯤꯕ꯭ꯔꯣ ꯑꯩ ꯚꯤꯗꯤꯑꯣ ꯅꯃ ꯃꯣꯏ ꯅꯣꯡ ꯁꯤꯈꯤꯗꯣꯏꯑꯕ ꯑꯩꯁꯨ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦ ꯑꯗꯨꯅ ꯌꯥꯝ ꯀꯞꯄ ꯍꯧꯈ꯭ꯔꯦ ꯁꯦ ꯀꯞꯆꯦꯠꯄꯤ ꯕꯦꯝ ꯈꯦꯆꯤ ꯃꯍꯥꯎꯗꯤ ꯀꯃꯥꯏꯅ ꯇꯧꯋꯤ ꯍꯥꯎꯕ꯭ꯔꯣ? ꯍꯦꯜꯂꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯉꯥꯉꯣꯝ ꯃꯅꯤꯃꯥꯒꯤ ꯕ꯭ꯂꯣꯛꯀ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯣ ꯃꯌꯥꯝ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯕ꯭ꯂꯣꯛ ꯃꯆꯥ ꯑꯃꯈꯛ ꯄꯨꯔꯒ ꯂꯥꯛꯆꯔꯦ ꯑꯗꯣ ꯉꯁꯤꯒꯤ ꯕ꯭ꯂꯣꯛꯁꯤꯗꯤ ꯀꯔꯤ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯕꯗꯀꯣ ꯑꯉꯥꯡꯒꯤ ꯕꯥꯔꯗꯦꯒꯤ ꯕ꯭ꯂꯣꯛꯅꯦꯕ ꯑꯗꯣ ꯃꯌꯥꯝꯁꯨ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯀꯤꯞ ꯇꯧꯗꯅ ꯁꯨꯝ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨꯒ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯑꯍꯥꯟꯕ ꯐꯪꯅꯕꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ, ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣ ꯌꯦꯡꯃꯤꯟꯅꯔꯁꯤ꯫ ꯃꯌꯥꯝꯁꯦ ꯗꯦꯀꯣꯔꯦꯁꯟ ꯇꯧꯕ ꯍꯧꯔꯦꯕꯀꯣ ꯑꯗꯣ ꯗꯦꯀꯣꯔꯦꯁꯟꯁꯦ ꯅꯍꯥꯔꯣꯟꯅ ꯇꯧꯔꯦ꯫ ꯃꯌꯥꯝꯁꯤꯅ ꯅꯨꯡꯊꯤꯟꯗꯅꯤꯀꯣ ꯅꯨꯡꯊꯤꯟ ꯌꯧꯔꯛꯄꯒꯤ ꯗꯦꯀꯣꯔꯦꯁꯟꯅꯤꯁꯦ ꯑꯗꯣ ꯃꯄꯥ ꯑꯣꯏꯕꯁꯤꯅ ꯏꯁꯩ ꯁꯛꯅꯤꯡꯗꯅ ꯁꯦ ꯗꯤꯟ ꯅꯨꯡꯉꯥꯏꯔꯦ ꯃꯥ ꯃꯆꯥꯅꯨꯄꯤꯒꯤ ꯕꯥꯔꯗꯦꯅꯦ ꯍꯥꯏꯅ ꯏꯁꯩ ꯁꯛꯑꯦꯅ ꯍꯧꯖꯤꯛ ꯑꯗꯣ ꯃꯌꯥꯝꯁꯤ ꯑꯗꯨꯝ ꯇꯥꯃꯤꯟꯅꯁꯤ ꯃꯇꯦꯛ ꯑꯃ ꯑꯩꯅꯗꯤ ꯐꯨꯜꯍꯧꯗ꯭ꯔꯦꯕꯀꯣ ꯚꯤꯗꯤꯑꯣꯁꯦ꯫ ꯉꯁꯤ ꯃꯆꯥꯅꯨꯄꯤꯒꯤ ꯕꯥꯔꯗꯦꯒꯤ ꯏꯁꯩ ꯁꯛꯏꯕ꯫ ꯌꯥꯝ ꯐꯖꯔꯦ! ꯐꯖꯩ! ꯑꯗꯨꯒ ꯃꯌꯥꯝ ꯑꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯍꯥꯏꯕꯗꯀꯣ ꯍꯣꯔꯦꯟ ꯃꯤ ꯂꯥꯛꯑꯒ ꯈꯦꯆꯤ ꯄꯤꯖꯅꯕꯒꯤ ꯈꯦꯆꯤ ꯄꯦꯛꯀꯤꯡ ꯇꯧꯔꯤꯅꯦꯕ ꯑꯗꯣ ꯀꯟꯇꯦꯅꯔꯗ ꯁꯨꯝ ꯍꯥꯞꯄꯦ ꯑꯗꯨꯒ ꯔꯥꯡꯗ ꯍꯥꯞꯆꯤꯜꯂꯒ ꯍꯣꯔꯦꯟ ꯑꯂꯥꯛꯄ ꯃꯤꯁꯤꯡꯗꯣ ꯑꯃꯃꯝ ꯄꯤꯈ꯭ꯔꯗꯤ ꯁꯨꯃꯥꯏꯅ ꯄꯤꯕꯅꯗꯤ ꯋꯥꯏ ꯁꯪꯕꯅꯦꯕ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯄꯦꯛ ꯇꯧꯁꯜꯂꯦ꯫ ꯑꯗꯨꯝ ꯌꯥꯁꯤꯒꯅ ꯂꯩꯔꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯀꯣ ꯏꯆꯥꯅꯨꯄꯤꯁꯦ ꯉꯁꯤꯗꯤ ꯐꯖꯅ ꯗꯤꯟ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯃꯥ ꯏꯁꯩꯁꯦ ꯐꯖꯅ ꯁꯛꯈ꯭ꯔꯦꯕꯀꯣ ꯏꯁꯩ ꯍꯥꯏꯗꯤ ꯁꯨꯝ ꯍꯦꯞꯄꯤ ꯕꯔꯊꯗꯦ ꯑꯗꯨꯃꯥꯏꯅ ꯁꯛꯄꯅꯦꯕꯀꯣ ꯑꯗꯣ ꯏꯁꯩꯁꯨ ꯊꯥꯖꯟꯕꯅꯤꯅ ꯑꯩꯅꯅꯦ ꯀꯣꯄꯤꯔꯥꯏꯠ ꯆꯥꯒꯗ꯭ꯔꯥ ꯍꯥꯏꯅ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯌꯥꯝ ꯍꯥꯞꯆꯟꯗ꯭ꯔꯦ ꯑꯗꯣ ꯁꯤꯁꯨ ꯃ꯭ꯌꯨꯠ ꯇꯧꯁꯜꯂꯒ ꯑꯩꯅ ꯁꯨꯝ ꯍꯥꯞꯄꯤꯅꯦꯕ ꯃꯇꯦꯛ ꯑꯃꯈꯛ꯫ ꯁꯅꯥꯊꯣꯏꯕꯤ ꯍꯥꯏꯌꯣ, ꯁꯅꯥꯊꯣꯏꯕꯤꯒꯤ ꯕꯥꯔꯗꯦꯅꯤ ꯉꯁꯤ꯫ ꯃꯨꯠꯈꯔꯦ꯫ ꯔꯦꯁꯃꯤꯌꯥ ꯍꯦꯄꯤ ꯕꯥꯔꯗꯦ ꯔꯦꯁꯃꯤꯌꯥ꯫ ꯍꯦꯄꯤ ꯕꯥꯔꯗꯦ ꯑꯗꯨ ꯍꯥꯏꯔꯣ ꯑꯗꯣ꯫ ꯑꯇꯩꯗꯤ ꯃꯔꯝ ꯃꯣꯛꯄꯤꯅꯤ ꯑꯃꯝꯇ ꯍꯥꯏꯅꯤ ꯑꯇꯩꯗꯤ ꯎꯁꯤꯊꯣꯏꯕꯤꯅꯤꯍꯦ ꯍꯥꯏꯌꯨꯗꯤ
มีลอยละอ้อย mày ăn bún mắm là ô kia cắt tua nè hay bộ à mi puna mak là ôi à đừng nói với nhau ai sao mà câu chuyện đấy nãy là không muốn xem mang rồi chuột một cầm chân có một phở đi nè tung rồi bảo Happy birthday sana thôi bi nasi thôi bi ꯑꯗꯨ ꯃꯌꯥꯝ ꯃꯤ ꯉꯥꯏꯍꯥꯛ ꯉꯥꯏꯅꯔ ꯃꯇꯨꯡꯗ ꯃꯤꯁꯤ ꯂꯣꯏꯅ ꯂꯥꯛꯑꯦꯕꯀꯣ ꯂꯥꯛꯑ ꯃꯇꯨꯡꯗ ꯀꯦꯛ ꯀꯛꯄꯒꯤ ꯇꯧꯔꯦ ꯑꯗꯣ ꯀꯦꯛꯁꯦ ꯕꯦꯛꯒ꯭ꯔꯥꯎꯟꯗꯤ ꯁꯤꯌꯣꯔ ꯏꯁꯩ ꯊꯥꯗ꯭ꯔꯕꯅꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯩꯅ ꯕꯦꯛꯒ꯭ꯔꯥꯎꯟ ꯃ꯭ꯌꯨꯖꯤꯛꯁꯦ ꯑꯣꯐ ꯇꯧꯁꯜꯂꯦꯕ ꯑꯗꯨꯒ ꯑꯩꯅ ꯁꯨꯝ ꯑꯁꯤꯒꯤ ꯃ꯭ꯌꯨꯖꯤꯛꯁꯦ ꯁꯨꯝ ꯍꯥꯞꯄꯅꯤ ꯑꯗꯨꯅ ꯃꯤꯅ ꯉꯥꯡꯅꯕꯗꯤ ꯑꯝꯇ ꯇꯥꯔꯔꯣꯏꯕ ꯑꯗꯨ ꯃꯌꯥꯝ ꯑꯁꯤꯅ ꯕꯔꯊꯗꯦ ꯒꯔꯜꯒꯤ ꯃꯕꯣꯛꯅꯦꯕꯀꯣ ꯃꯄꯥ ꯃꯕꯣꯛꯀꯣ ꯃꯄꯥꯒꯤ ꯃꯕꯣꯛ ꯑꯗꯨꯒ ꯁꯤꯗꯤ ꯃꯄꯥꯅꯦ ꯑꯁꯤꯅ ꯌꯦꯡꯉ ꯈꯪꯉꯝꯃꯅꯤꯕ ꯑꯗꯣ ꯑꯉꯥꯡꯁꯤꯁꯨ ꯇꯨꯝꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ ꯑꯉꯥꯡꯁꯦ ꯅꯨꯡꯊꯤꯟ ꯇꯨꯝꯍꯧꯗꯕꯒꯤ ꯃꯥꯅ ꯍꯔꯥꯎꯐꯝ ꯈꯪꯗ꯭ꯔꯦ ꯃꯁꯥꯁꯦ ꯃꯥ ꯇꯨꯝꯅꯤꯡꯕꯁꯦ ꯈꯥꯡꯉꯒ ꯕꯥꯔꯊꯗꯦ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯁꯤꯅ ꯕꯥꯔꯊꯗꯦ ꯒꯔꯜꯒꯤ ꯃꯃꯥꯒꯤ ꯃꯕꯣꯛꯅꯤ ꯑꯁꯤꯅ ꯃꯥꯒꯤ ꯀꯀꯥ ꯕꯥꯔꯊꯗꯦ ꯒꯔꯜꯒꯤ ꯀꯀꯥꯅꯦꯕ ꯑꯗꯨꯒ ꯃꯌꯥꯝ ꯑꯁꯤꯅ ꯕꯥꯔꯊꯗꯦꯒꯤ ꯀꯦꯛ ꯀꯛꯄ ꯂꯣꯏꯔꯒ ꯑꯗꯨꯒꯩꯗꯤ ꯁꯪꯒꯣꯝ ꯈꯦꯔ ꯄꯤꯖꯕꯒꯤ ꯁꯤꯟꯕ ꯂꯥꯡꯉꯤꯅꯦꯕꯀꯣ ꯃꯌꯥꯝ ꯑꯉꯥꯡꯁꯨ ꯀꯞꯄꯤꯕꯀꯣ ꯁꯥꯏꯠꯇ ꯍꯥꯏꯗꯤ ꯕꯦꯛꯒ꯭ꯔꯥꯎꯟꯁꯦ ꯑꯉꯥꯡ ꯀꯞꯄꯩ ꯃꯈꯣꯟꯁꯨ ꯇꯥꯕꯅꯤ ꯈꯔ ꯀꯞꯀꯟꯕ ꯑꯃ ꯂꯩꯌꯦꯕ ꯑꯗꯨꯅꯅꯤ ꯂꯣꯏꯈ꯭ꯔꯦ ꯑꯗꯣ ꯏꯁꯩ ꯊꯥꯕꯁꯨ ꯂꯦꯞꯈ꯭ꯔꯦꯕꯀꯣ ꯏꯁꯩ ꯊꯥꯕ ꯂꯦꯞꯈ꯭ꯔꯕꯅꯤꯅ ꯉꯥꯏꯍꯥꯛ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃ ꯂꯧꯔꯒꯦ ꯑꯩꯅ ꯇꯧꯔꯤꯕꯀꯣ ꯑꯗꯣ ꯁꯤꯅꯤꯕ ꯈꯦꯆꯤ ꯆꯥ ꯂꯣꯏꯈ꯭ꯔꯦ ꯁꯪꯒꯣꯝ ꯈꯦꯆꯤ ꯆꯥ ꯂꯣꯏꯈ꯭ꯔꯦ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯁꯤ ꯕꯥꯔꯊꯗꯦꯒꯤ ꯒꯔꯜꯒꯤ ꯃꯃꯥꯗꯨꯅꯤ ꯀꯩ ꯍꯥꯏꯅꯤꯡꯇ ꯍꯥꯏꯔꯣ uirene ichanupi uire ꯏꯆꯥꯅꯨꯄꯤ ꯎꯏꯔꯦ ichanupi apopo wish pibiramo ꯍꯣꯏ ꯍꯣꯏ ꯄꯤꯔꯛꯀꯅꯤ ꯕꯥꯔꯊꯗꯦ ꯒꯔꯜꯒꯤ ꯕꯣꯕꯣꯛꯇꯤ ꯀꯩ ꯍꯥꯏꯅꯤ ꯍꯥꯏꯔꯣ ꯕꯣꯕꯣꯛ ꯇꯨꯝꯈ꯭ꯔꯕꯣ ꯑయ్ꯌꯥ ꯇꯨꯝꯃꯝꯃꯦꯅꯦ ꯌꯥꯝ ꯁꯤꯒꯤ ꯑꯉꯥꯡ ꯅꯨꯡꯁꯤꯗ꯭ꯔꯗꯤ ꯌꯦꯡꯉꯣ ꯃꯃꯥꯏꯒꯁꯦ ꯄꯥꯛ ꯄꯥꯛꯅ ꯅꯨꯡꯁꯤꯕꯅꯦ ꯆꯍꯤ 2ꯗ ꯐꯥꯔꯤ ꯍꯥꯏꯁꯦ
빨개들어. ꯃꯤ ꯍꯟꯅꯈ꯭ꯔꯦ 아무도 꽂아봐. 이거부터 꽂아봐. 아야 누시보다 ꯑꯗꯨꯒ ꯃꯌꯥꯝ ꯑꯁꯤꯅ ꯑꯩꯈꯣꯏ ꯃꯤꯒ ꯂꯣꯏ ꯆꯠꯅꯈ꯭ꯔꯒꯀꯣ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡ ꯁꯨꯝ ꯍꯧꯔꯒ ꯁꯥꯟꯅꯕꯩ ꯃꯇꯥꯡꯅꯦꯕꯀꯣ ꯑꯗꯣ ꯃꯤ ꯂꯣꯏ ꯆꯠꯅꯈ꯭ꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯁꯦꯟꯗ ꯐꯝꯃꯒ ꯑꯉꯥꯡ ꯍꯧꯔꯒ ꯁꯨꯝ ꯁꯥꯟꯅꯕꯅꯦꯕ 아띠 아띠 야야야야 아야야야야 아띠 껍질비 아야야야야 너희요 아 껍질비니에 거기 껍질비니에 이 껍질 그래 cấp tay mà nông nhiều chi đi im nhiều nhiều nè 마룸 타이 ꯃꯌꯥꯝ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯤ ꯑꯉꯥꯡꯅ ꯆꯔꯣꯡ ꯌꯥꯜꯂꯦ ꯑꯗꯣ ꯑꯉꯥꯡꯁꯦ ꯊꯥ ꯑꯍꯨꯝꯇ ꯐꯥꯔꯤꯅꯤ ꯌꯥꯝ ꯆꯥꯎꯔꯦ ꯑꯉꯥꯡꯁꯦ ꯀꯞꯁꯨ ꯈꯔ ꯀꯞꯀꯜꯂꯦꯕ ꯃꯥꯁꯦ ꯀꯞꯁꯦ ꯌꯥꯝ ꯅꯣꯛꯅꯤꯡꯉꯦ ꯅꯨꯡꯁꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ 마중은 껍질 kena ulo kasi mamita ꯑꯗꯣ ꯃꯌꯥꯝ ꯑꯁꯤꯁꯤꯅ ꯃꯤꯒ ꯂꯣꯏ ꯆꯠꯅꯈ꯭ꯔꯒ ꯑꯁꯤꯁꯤꯅ ꯑꯩꯈꯣꯏꯗ ꯆꯥꯕꯒꯤ ꯃꯇꯥꯡ ꯑꯃꯅꯤ ꯑꯗꯣ 나토베기 ꯃꯌꯥꯝꯁꯤꯁꯨ ꯁꯨꯝ 보고 ꯌꯦꯡꯁꯦꯕ 나토베기 만도자 프라티마기 만나누피 하이 어디 매양 거 짜봐 하오라게 macam makan kopi 어디나? 진짜 껍질삐기 마마 눈 껍질하다 이거 양강지 어디 매양 거 짜봐 하오라게 캐지 마오 그마이 떠오게 뱀 캐지 마오 그마이 떠오게 하오브로 하오브로 찍었지 마 뱀 캐지 마오 디 그마이 떠오게 하오브로 cha cha cho không một 마마 디 하오브로 하오 저지 너희 하오래 거 이슈는 비유 장화 뚱거 내가 와 강제를 미 장서 비 맞지 맞대 왜 와좀 뚱거 어디 매야 이제 싸라게 짜닝만 노래 짜라게 수 짜도 음징을 게 짜라가 야들 좀 놓으실라게 뭐 당시다 야 많이나 하면서 비디오 보자 남모래 봐고 남바 노래가네 모바일 다 내면 나타 나면고 제빠티 마기 마산 빠네 그럼 뭐 리피트 오이는 까나네 그러면 이 컨테이너다 짜래 윤데기 스쿨에 컨테이너에 통만야 봐 이세로 도이는 좀 스쿨에 매양 따미냐 봐나 자 ям 하라메 어디 패시지 바모나 통만야 봐 하나 더 해도 그렇지 강호스나 코스터 ngầu mà món nó thì chỉ cột cuốn đi hầu đi xong còn khi chẳng cột phum à cột phum mà hầu đấy sợ đấy làm hầu đấy mày तो मैं हमसे चल ना आई की की बर्थडे की ब्लॉग से सुम तो ऐसे लगे बकवा तो मैं हम सु की दबा अंगांग की बर्थडे तो बस बर्थडे गर्ल की दमकता अफाफबा लाइफम मंगोल पिबिरो सिबा कमेंट बिरो मैमना अदि मैम आई वीडियो से मतांसिगा काइनारगे को बाय बाय मैम चाबा लोसलरगे वीडियो नंबर लोरगो चारगे बको 한달았거든 미브로 아예 वीडियो नमा मोय नोंसिगिदोय बा इ ला नोंनिंग अदुना 오늘은 엉엉쟁 레야냐 도 아마 이시는 거 되잖아요 ai khangabo gan ching ma ku ching do ai sao với thằng cháu gì ai cái này thà những cái hình lạc vào đây ít nhảy ngon thằng ngon gì mà mi của những cái bột tao ba vậy ba nama thằng chân
ꯃꯣꯏ ꯃꯗꯨꯏ ꯈꯨꯋꯥꯎꯗꯣ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯑꯗꯨꯒ ꯑꯅꯧꯕ ꯐꯪꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅꯁꯨ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯕꯥꯏ ꯑꯣꯏꯔꯒꯦ ꯕꯥꯏ ꯕꯥꯏ